Ngasisu pudona lakchari Inspector Tayai. Chamapan ga taramapan suba tangka. Sanduk chariba Inspector Tayai gi tangka gasi Manipur thokliba irang asida leikhidrabasing amadi relief camp da leiriba awa ana tarabasing gi maramda chathajarakpa tangka. Wari singa sikhangba yanana bagidamak Inspector Tayai na relief camp da laktuna miyam punamaka wari sanaduna awabagi mapausing asi tambagi mawongda sanajaba tangka. Ngasigi tangka gasi athauba moirangthem Haman Maitei oksu ningthem sakki wari wari singbulasi miyam da taba nungaine na bagidamak aikhoina monodrama da amuk sana thoksabani khanghoudabasingna khangnana bagidamak leikhidaba thobasingbu kai khumnana bagidamak honajabani ngasigi tangka asigi maningda moirangthem Haman Maitei gi asengba thokkiba punsi wari athobasigi tabisi wari asigi hanbada relief camp da leiriba miyoi singi mapau tabisi ibungo ai amukta wafam khara haijaba yagadre ibungo iyama yani iyamagi kari wafam ibungo mafam asida mayam punamana awaba wari kaya marum loina tamnare tanare ekhoi gi Churachandpur gi mafam kaya digi lanjenarakpa aduga tongan ba kangpopi gi mafam dagi more dagi pumnamak sing asi loina tarebo adubu aina matau karmana Churachandpur dagi mafam asida lakiba haibi matang dasu aisu khajiktang aigi pendaba haigadra waba haigadra nungaiba mapau dinatribu masibu khajiktang haijaba yagadra yama yani sangsanbiro karimata kaiba leiti mayam punamak sida leiribasi aikhoi awaba mapau se mayam punamak ta khangan si haidana maduni koina tawjaribasi somda yama sidai ta pambiyo sida yamna nungaijare kai khumna jaraba ibungona ne police department da thabak tawraga su relief camp da lakpiragane awana sumaina hangbasidi pak thingnadi adubu khoina udaba khangdaba gi oirambe yamna nungaijakre aikhoi di ramdam sidai bungo tasengna hairabada sakni ba haibadu oirabani sanale pak lamdam asidi nungai yaifaba leibada yaibi marang kai nungai yaifana leiba yaba lamdam ni haiduni pai puna sanale pak leirei pak haina tholamidu adubu mafam asida sakni phini ba masing yamna leite do Bharat ki tongan ba state sing yengnaruba matamda aikhoi gi mafam asida leiriba sakni badi leitaba gumani adubu aikhoi ase iphong na lamdam asida sakni ba haibadu oire ningtham thagi matam yorokle athaba phi pibiyu aikhoi gi khudong sadaba kaya leire aikhoi gi awat pa leire relief camp amada chaningai leitre awat pa ngakta ngai masitani do hariba aikhoi mayam singasina miyam da nimandana ne mamai thangdi akhoi bu nungsigadaba mi si bungo leigadaba mandre adubu ne bungo ama bore lamdam sigi miham di minungsi khangman mitok miyan chasing tongan ba kaya bunga sidi mafam asida akhoi loina sangja phampiridana madugi awabadi khoi mayam ponamangna phangbani hairibai bungo yamna chumi yambagi lamsi Churachandpur mani ai Churachandpur dagi kuki lamhen basingna Churachandpur gi town da leiba maitei gi dukan sing thong phakkai raga pochai huran bada miyam gi punchi ama dillan thumga pi senbi gi ni haiduna leiriba state amasung central gi force na ne karima ta haidana makoina sagau yengduna leikibado thawai yamna nungai teibu kari di hairuni koina karingam dorino ne masi akoi mafam se sakni bu ole leiri sini Churachandpur district ki ngathal maitei lekai digi aigi ming warepam sobha ka hoibu haukiba megi ahumda Churachandpur kuki singna release chatluraga torbung bangla amadi kangbhai da leiba maitei gi yum amadi dukan sing thugai duna mai thaki mafam madu da tamthiraba thodok sing tolaba matungda Churachandpur da amuk halaglaga maitei gi yum sing thugai duna makhoina mai tha thawakina makhoi gi thawong sing adu dagi Churachandpur gi town gi makharom da sumna taki kilometer amarom tamak chatlaga leiba ngathal maitei lekai gi khunja sing ki duna loina lanjena kibungo ai haksune lekai adu dane Big ling ediki KG2 tambadagi hongna ne aisu leirakkhibani ya ki sanupi ahum lei isanupa mayum makai pale isanupi ani su mayum pal maramasine aigi loine biga isanupi amaga ikhoi ahum leibani aya Christian missionary amoina lowsing ui amasung mystery amasu ai oje sujan nomja duna ne sahi amada sana na ba phawbadi lempana du makhap mini akhoi ni yum thadok tuna selakhiba matam yum do phobot marphurom dile hobani lowba amasung mystery oibagi mathakta sanlab achobani nganu yankhai yen kunthra hena
Honda Activa Bolero pickup van aduga ATM gi card bank gi passbook na singba loina lehokhi bungo ATM gi card te pin code irambanina kuki lamhenba singna ayaw sin lok thokhi badigi aigi mobile phone da message phawba lakhi bungo aigi leijaba lan thum saurana rupa la kun ga mari rom pono mang takhri bungo kana do wakaluni kana da tamuni ibungo khoi lakpasida tammaga miyam punamakta khoi so sumna mangki haibado madu khangna nabagi tammagi wani bungo mege homgi numidang matugi thangnaba khulde chanupiga aigi loinabiga khoi homna chenchinduna hingleki ibungo wari singasdi mayamna loina tamnaki basing aduga hairap mane ai yam sangna haijaro aikhoni yum thadoktuna chelakpaga loina panthadana numidang pung 3 lom tarakpa duaida aigi yumdo labhenba minung siyaw do basing aduna mai thadokkhibani adubu mai tharingi mamang imung da leiba pot chai sing loina koi no kuran hanna gari hana mai thara yum do koi no pon mai thak ai hak kuki lon phajana khan maram masina ai koi na thanda kun da changsilaga leira basu ilap lap na da banina pot chai huran khibamadi gari mai thakiba kuki sing ngang na sakna basing ai loina khang Makogi marakta miyoi kharadi aigi yum ado mai thaning de hai ba phawdo makoi na hai adubu thomjel lakhiba miyam adugi marakta miyoi kharane yada badagi mai thaki makogi maraktu da yaning da kharadi yauri bado ai bu munna khangbadagi na hai na ine lawe hing du mayam na wana khanglaba matungda nungalaga mai te khara yam na taba khunjam balekai da chatna na ba thorang toki kilometer amarom lapna bani na matau kharamna kuki leiba mafam sing phawrga sakadabano khalubada awaba oiki adubu hingdabadi yadabanina isanupi amasung aigi loinabi kuki nupi ne setpa khongrao asonba sing du sesalaga mi yamna satnadraba ariba lambi da phawrga satkibu ayuki pung 3 lom tarakku matam khunjamba lekai da thumki aduga mafam aduda tasenduna leirama maitai singi manungda nupi angang amasung ahal singbu khandoktuna hana kwakta da tindoki Central Forcing na maitai hondokpo ubadagi kuki singne lambi da mai thaduna athingba pirakhiban loinana Imphal da leihobu kuki sing hana puraklaba matungda Surasanpur da leiba maitai sing puba yani haiduna makoina wafam ase akanba wafam oina thamki adubu Central Force ke personnel singna mathang hondorokpadagi aihakna tongliba gari aduna ikon ba gari oiki adubu gari adu thodorokpada Churasanpur police station yaudringi marakta kuki singna thingduna khoibu chalankidi mafam adu da leraba police amadi Central Force singna mamangda phimu setpa kuki singna maitai gi dukan sing khalaga thong phakairaga maitai singi dukan singdu khalaga pothuranki loina uki adubu police amadi Central Force singna kari mata athingba pidana mafam adu yengduna leki thong adu makti bungo Tamoy ase yamna nuai yamna shoki ai khoina tongliba gari adugi mamangda kuki nupa nupi mayamna yomsinduna athingba piraklabsu mamai tangda Surasanpur gi IB da leba kuntraga taruk suba Assam Rifles ki amasung ani suba ARB ki personnel sing mafam adu phawda yamna wana lakhi Assam Rifles ki gari sing holakki bai khoibu Maitai singbu AR ki get mamang da khamlaga phimu setpa kuki nupa singna check tawraga ai khoi di yawba mobile phone amati atai polam sing loina lahoki makhoina lahobada money bag su yawki adubu sel de lawkiti adum oina ma khujil kaknaba nail cutter phawba munduna makhoina lahoki kuki singna maitai singu mathang check tawduna polam sing adu lawraba so Assam Rifles da kari suma pham adu da haidana makhoina yengduna laikibado maduni se aina ngaklibs Aikoigi shoikoina kona ubadadi Imphal Valley manungdagi kuki sing yamna lemna chalanki maitai amatana sek tawkhiti makhoidagi karigu mabata munkidi ngasi su mafam kharada yum mai khara thakrabsu kuki singi yum singadu paktakna tem khaiba yot lawkhiba thong phakaiba thongnaw lawba tem khaibagi thabakti tawtibu kuki nupa singna maitai nupi singda check torpada Kanarak yai haina makhoigi marol da ngangnarakpadagi phimu setpi kuki nupi sing yauksilaktuna makhoi check toki AR gi kem adusune ani suba ARB gi post ka
ꯊꯪꯅꯅ ꯂꯩꯕꯅ ꯐꯦꯟꯁꯤꯡ ꯑꯗꯨ ꯈꯥꯗꯦ ꯅꯨꯡꯒꯥꯏ ꯃꯔꯛꯇꯨꯗ ꯀꯥꯔꯄꯦꯠ ꯑꯃ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯈꯤ ꯒꯦꯝ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯅꯤꯗꯨꯗ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜꯂꯣꯏꯅ ꯂꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅ ꯊꯛꯅꯕꯗꯤ ꯑꯦꯌꯥꯔꯅ ꯐꯖꯅ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯆꯥꯛ ꯍꯥꯞꯅꯕ ꯄꯨꯈꯝ ꯂꯩꯇꯕꯗꯒꯤꯅꯦ ꯎꯅꯥ ꯋꯥꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯃꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯠꯇꯕꯗꯣ ꯃꯗꯨ ꯈꯨꯜꯂꯒꯅꯦ ꯏꯁꯤꯡꯗꯅꯦ ꯆꯥꯝꯊꯣꯛꯑꯒꯅꯦ ꯏꯕꯨꯡꯉꯣ ꯃꯗꯨꯗ ꯆꯥꯛ ꯍꯥꯞꯂꯒ ꯆꯥꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯃꯥꯡ ꯊꯛꯇ ꯋꯥꯔꯤ ꯂꯤꯕꯗꯁꯨ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯛꯈꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯅ ꯀꯟꯊꯣꯛꯑꯒ ꯑꯃꯨꯛ ꯐꯨꯔꯤꯈꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯤ ꯃꯁꯤꯕꯨ ꯀꯅꯥ ꯇꯧꯅꯒꯦ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯗꯁꯨ ꯇꯥꯏꯅꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯂꯤꯕꯗꯣ ꯉꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃ ꯊꯧꯁꯤꯡꯗꯤ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯇꯧꯔꯝꯂꯣꯏ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗꯗꯤ ꯊꯨꯐꯝ ꯂꯩꯇꯗꯨꯅ ꯑꯦꯌꯥꯔꯒꯤ ꯁꯪꯁꯤꯡ ꯑꯗꯨꯒꯤ ꯕꯦꯔꯦꯟꯗꯥꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯀ꯭ꯔꯤꯛ 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 ꯏꯟꯅꯔꯒ ꯁꯥꯁꯅ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯆꯣꯠꯇꯤ ꯆꯣꯠꯅꯤꯡꯗ ꯃꯔꯣꯟꯗꯤ ꯊꯣꯛꯇ ꯀ꯭ꯔꯤꯛ 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 ꯏꯟꯅꯕꯗꯣ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯛꯂꯤꯕ ꯒꯦꯝ ꯑꯗꯨꯗ ꯃꯦꯒꯤ 4ꯗꯒꯤꯅ 9 ꯐꯥꯎꯕꯗ ꯂꯩꯔꯛꯄꯒꯤ ꯃꯅꯨꯡꯗ ꯏꯁꯥꯁꯦ ꯏꯀꯥꯏꯔꯝꯕꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩ ꯋꯥꯁꯔꯨꯝꯗ ꯏꯕꯨꯡꯉꯣ ꯑꯃꯨꯛꯈꯛ ꯆꯪꯂꯛꯈꯤ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ IRBꯗ ꯌꯥꯎꯔꯝꯕ ꯃꯩꯇꯩ ꯃꯆꯥ ꯈꯔꯅꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯐꯤꯔꯣꯜ ꯄꯤꯔꯛꯄ ꯌꯥꯎꯈꯤ ꯏꯆꯥꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯈꯣꯡꯎꯞ ꯂꯩꯔꯛꯄꯗ ꯌꯣꯝꯂꯛꯄ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯂꯧꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯇꯨꯅ ꯆꯥꯔꯛꯈꯤ IRBꯒꯤ ꯄꯣꯁꯠ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔꯁꯨ ꯄꯥꯏꯇꯦ ꯃꯆꯥ ꯑꯃꯃꯨꯛ ꯑꯣꯏꯔꯝꯈꯤ ꯑꯍꯥꯟꯕꯗ IRBꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯐꯣꯂꯤꯟ ꯇꯧꯕ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯉꯥꯡꯅꯔꯛꯈꯤ ꯑꯗꯨꯒ IRBꯒꯤ ꯄꯣꯁꯠ ꯑꯗꯨꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯐꯥꯎꯕꯗ ꯅꯣꯡꯃꯩ ꯄꯥꯏꯍꯟꯈꯤꯗꯦ ꯐꯤꯕꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯃꯦꯒꯤ ꯇꯥꯡ 9ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯑꯩ ARꯒꯤ ꯒꯥꯔꯤꯗ ꯊꯣꯔꯛꯈꯤ ꯃꯗꯨꯗ ꯃꯩꯇꯩ ꯃꯆꯥ IRBꯒꯤ ꯄꯥꯔꯁꯅꯦꯜ ꯈꯔꯁꯨ ꯌꯥꯎꯔꯛꯈꯤ ꯃꯈꯣꯏ IRB ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯠꯅꯔꯛꯇꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯂꯨꯔꯛꯏ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯈꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯍꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯖꯔꯔꯣꯏ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯔꯛ ꯊꯠꯅ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤꯀꯣ ꯏꯕꯨꯡꯉꯣ ꯏꯌꯥꯝꯕꯒꯤ ꯋꯥꯐꯝ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯤꯕꯁꯦ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯃꯄꯥꯎ ꯇꯥꯃꯤꯟꯅꯁꯤ ꯐꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯅꯤꯡ ꯑꯁ꯭ꯋꯥꯏꯗ ꯂꯩꯖꯔꯨꯒꯦ ꯏꯕꯨꯡꯉꯣ ꯐꯅꯤ ꯏꯌꯥꯝꯕ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯃꯥꯏ ꯁꯔ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯄꯥꯎ ꯇꯝꯅꯅꯕꯒꯤ ꯁꯔ ꯒꯥꯃꯥꯏ ꯄꯨꯁꯤꯜꯂꯣ ꯁꯔ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯐꯅꯤ ꯏꯕꯨꯡꯉꯣ ꯁꯤꯗ ꯐꯝꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯁꯔ ꯑꯩ ꯑꯣꯛꯁꯨ ꯅꯤꯡꯊꯦꯝꯆꯥ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯑꯃꯅꯤ ꯂꯥꯟꯁꯤꯗ ꯏꯄꯨꯔꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯈꯜꯂꯒ ꯑꯩꯁꯨ ꯑꯋꯥꯕ ꯀꯥꯎꯗꯨꯅ ꯑꯩ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯔꯤꯕ ꯑꯃꯈꯛꯅꯤ ꯆꯤꯟ ꯀꯣꯛꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤ ꯑꯁꯤꯒ ꯂꯦꯝꯍꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯑꯣꯛꯁꯨ ꯅꯤꯡꯊꯦꯝꯆꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟꯠꯀꯤ ꯂꯣꯏꯅꯕꯤꯅꯤ ꯁꯔ ꯑꯩꯒꯤ ꯃꯤꯡ ꯉꯧꯕꯤ ꯀꯧꯏ ꯁꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟꯠꯀꯤ ꯑꯄꯣꯛꯄꯅ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯜ ꯁꯤꯡ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯃꯇꯧ ꯂꯩꯕꯤ ꯀꯧꯏ ꯁꯔ ꯏꯄꯨꯔꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟꯠ ꯃꯇꯝ ꯃꯇꯝꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯃꯔꯣꯝꯗꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯤꯛꯁꯤꯟꯕ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯈꯜꯂꯛꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯌꯦꯡ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ
makha taba larik laisu matau karamna tamgani atay angangsing amimana na sema ngamgadra ngamloidra haibada khanmada awaba madi oiri aikoina hojik leiriba lamlai esigi manung chanba oksu ningthemsa khul ase masigi akoibada kuki khul kharaso dumak lai aduna sahi asigi hokiba me ahumda kuki singna maitai da atamna landarak pa aduda khul asidasu kuki singna landarak kadra haibagi chaun akiba leki hojik su adumak leitabadi nati manipurgi maikai khudingda akanma mongda asiana yauna nongmai kapnarakpa matamda khul asida hojik su kuki singna landarak trabasu kariguma landarak labadi haiduna khul ngakpada atai khulgi miyoi singna su laktuna mateng pangbina haiduna khul asigi nupa sing khaktana tana maira paibi nupi singsu magi angam mongda kuki lan soknari mafam sing aduda chatuna lan mateng pangba adumak chane maduda aigi ipuroiba amadi khul asigi atai atopa nupa sing lan mateng pangba adumak chale laibak thibadi sahi asigi jungi tang tarahumda khamelokta thokiba lanpham aduda kuki sing akanma mongda nomai kapsinduna makoina soktuna leiba mafam aduda sangsilaga nongoina namduna sangsilaga kaptuna halaman numit aduda khamelokta lan pangba chatkiba miyoi kharadi leitre haina paudi phangki ayaki ipurobi yauromgadra yauromloidra madu khanmada ahing adudi leiba yakiti khun ngakpa amanadi lan mateng pangba chakkiba miyoi kharadi sokpadagi hospital laikan anabagi damakta pukhat khre haiba pau tabadagi asokpa sing adugi marakta mahak yauromgadra haiduna kangaunaki adubu kaina thangda khamelokta nomaina kapnabadu panduna miyoi makhoi mapal laikhidre khun asidagi miyoi ahum sibada aigi puroibasu yaure haiba khanglaki matam maduda kokchaubi kaduna haifam khangdana awaba oiki ayaksu sikra sira haiba phawbu khanki adubu lehoriba isa anigi khalaga hingdaba yade khandana warabasu wana yamna wana khanki ipuroiba laikhidabase hojik phawba thamari henjilak manga phajilak masigi laikhidabagi awaba kokpa ngamdre adubu handaki minungsi leitraba masagi da khanba tawbimal amadi hauropam khangdaba kuki terrorist singna landarakpada laikhidabase haki ipuroiba khaktanati lan asigi manungsana sahi nauribi mahiroi phawba hatuk piribin asi ana tholibase aigi imung khaktanati khanduna aina wariba singase laikhidraba imung adugi miyoi singsu phawrungani ko khalaga wakal se khara chaukthoktuna aigi da natte khanduna ai awaba singasi khangduna hingleba awaba kauna na bhona juduna ngasi su hingle thamanga phajilaglaba lan asina maram oiraga manipur da leriba mipum khudima kham thengna wanare lengang na thuba matamda waroishin puroktana manipur ya punmagi saktam kahendana ing tappa purakna na bhona biu masina tana kalisu haininga leiti yamna noati adudi pigliba ichani aduga hogsina karama mongda sir ipuroiba leiringa dadi mahakna loina purambani aidi thabak ingkhang subasu mana karimata suhandabanina aidi thoina su haiti yumda angang senaduna dumaklai hojikti isa singa se thakpa ngamna bhonabada thabak ingkhang ai suba tabani adubu mapa leiringa gi matamda oi tabro namgo tare kaidorage nasanupaga do boarding da muk thamdaba yararoine hoi adu sel thumdi kamaina tawdoino sel thumdi gadorne gene piba tare dana ainu honariba tawriba mayamsidi ado hojikti yum amagi kaino order lai habra kaino so haidaine order malai hanadi migi makhada jugali wede thabak chapani dana jugali sibu chalamdradi sisu heibe yaponte ne mayam loina baise sini thabak tamba sisu oja guru gi matungila tamakan adubu oja guru gi makhada thabak subuduna mo tammani dana makoi gi mateng pangba yaba pange hujikti yum kai saba hiraglabani na ai khoi somok oja hoi gumna mu yum kai saba do chatpa ngamle dana masi panamok se oja guru na tapi tamirakpagin adubu handaki yum ama ina paiga dori se sisu athubu matamda yum sagada mapuduna thabak horase na hairamaban chel kharga tholabni sidagidi nasa anima
ꯑꯩꯅꯅꯦ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯍꯟꯒꯦꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯩ ꯍꯥꯛꯇꯛꯇ ꯅꯤꯡ ꯇꯝꯃꯛꯇꯕ ꯑꯩꯅ ꯏꯍꯩꯁꯤꯡ ꯇꯝꯕꯗ ꯑꯩꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯗꯗꯤ ꯑꯩꯅ ꯁꯣꯏꯗꯅꯅꯦ ꯃꯈꯣꯏꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦꯅ ꯈꯜꯂꯤꯕꯅꯤ ꯃꯤꯅ ꯂꯣꯏꯅ ꯍꯥꯏꯅꯔꯤꯅꯤ ꯃꯣꯏꯒꯤ ꯍꯦꯃꯟꯁꯦ ꯀꯔꯤꯅꯣ ꯃꯔꯟ ꯃꯊꯨꯝꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤ ꯀꯥꯏꯅꯅꯦ ꯂꯩꯀꯥꯏꯗꯒꯅ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤꯀꯣ ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ ꯅꯤꯡꯉꯧꯕꯤ ꯅꯪꯒꯤ ꯄꯪꯒ꯭ꯔꯦꯗꯀꯣ ꯃꯤꯅ ꯑꯩꯈꯣꯏ ꯉꯥꯡꯅꯕ ꯍꯧꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯍꯩ ꯆꯥꯕ ꯍꯧꯔꯛꯇꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯣ ꯃꯗꯨ ꯅꯥꯇꯩ ꯆꯥꯗꯕꯗꯤ ꯅꯠꯇꯦꯗꯅ ꯅꯠꯇꯦ ꯏꯆꯥꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯇꯝꯕꯤꯕꯗꯤ ꯅꯠꯇꯦꯗꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤꯗꯃꯛꯇ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯤꯕ ꯁꯦꯟꯊꯣꯛꯁꯤꯒ ꯆꯥꯟꯅꯗꯦ ꯂꯥꯏꯔ ꯇꯥꯅꯅꯕꯅꯤ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯇꯝꯍꯜꯂꯤ ꯇꯝꯍꯟꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯁꯤꯅꯤ ꯃꯨꯟꯅ ꯇꯥꯎ ꯁꯤꯂꯣ ꯁꯤꯗ ꯂꯥꯎ ꯅꯤꯡꯉꯧꯕꯤ ꯅꯪꯕꯣ ꯀꯔꯤꯅꯣ ꯑꯗꯨꯝ ꯇꯥꯔꯤꯒꯤ ꯁꯦ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯁꯦꯝꯗꯕ ꯇꯥꯔꯕ ꯑꯩꯈꯣꯏ ꯁꯦꯜ ꯊꯣꯛꯇꯦꯅ ꯈꯨꯠꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯁꯨꯝ ꯊꯝ ꯂꯩꯔꯗꯤꯅꯦ ꯏꯆꯥꯁꯤꯡ ꯑꯁꯤ ꯃꯤ ꯑꯣꯏꯔꯣꯏꯗꯧꯔꯕꯅꯤ ꯏꯆꯥꯁꯤꯡ ꯃꯤ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯇꯅ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤꯅꯦ ꯏꯆꯥꯁꯤꯡꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯍꯧꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯃꯈꯣꯏꯅꯅꯦ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇꯅꯦ ꯃꯥꯡꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃꯠꯇ ꯑꯣꯏꯗꯦ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯍꯩ ꯍꯩꯕ ꯑꯃꯁꯨꯡ ꯍꯩꯇꯕ ꯍꯥꯏꯕꯁꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤꯅꯦ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯅꯅꯦ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯏꯍꯩꯁꯤꯡ ꯍꯩꯍꯧꯗꯕ ꯀꯩꯁꯨ ꯂꯦꯝꯅ ꯃꯥꯡꯅꯤꯡꯉꯥꯏ ꯂꯩꯄꯣꯟꯇꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯋꯥꯠꯂꯗꯤꯅꯦ ꯊꯕꯛ ꯋꯥꯠꯄꯅꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯀꯣꯛ ꯂꯩꯔꯗꯤꯅꯦ ꯃꯔꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤꯀꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯀꯤ ꯋꯥꯅꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤꯒꯤ ꯋꯥꯅꯤꯀꯣ ꯑꯩꯗꯤ ꯏꯁꯥ ꯁꯦꯝꯗꯕ ꯌꯥꯗꯦ ꯑꯩ ꯆꯦꯛ ꯁꯨꯕ ꯃꯤꯁꯇ꯭ꯔꯤꯅꯤ ꯑꯩ ꯖꯨꯒꯥꯂꯤ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯕꯒꯤ ꯑꯩ ꯍꯦꯗ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯂꯥꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯨꯅ ꯏꯆꯥ ꯁꯦꯝꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯣꯏꯔꯦꯗ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯉꯧꯕꯤꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯅꯪꯗꯤ ꯀꯔꯤꯝꯇꯁꯨ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ ꯂꯧ ꯂꯤꯡꯕꯁꯨ ꯍꯩꯇꯦ ꯅꯠꯇꯦ ꯂꯧ ꯌꯩꯕ ꯐꯥꯎꯕ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯀꯔꯤ ꯁꯨꯍꯟꯒꯦꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯥꯏꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯕꯛ ꯁꯨꯍꯜꯂꯒꯦꯕ ꯑꯁ ꯌꯥꯔꯦꯕ ꯍꯩꯇꯦꯅ ꯈꯪ ꯂꯩꯔꯕꯗꯨꯗ ꯁꯨꯝ ꯍꯟꯖꯟꯅ ꯁꯨꯝ ꯍꯥꯏꯔꯤꯗꯨꯕꯨ ꯌꯥꯔꯦ ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯟ ꯈꯣꯞꯆꯤꯟꯗꯅ ꯂꯣꯏꯅ ꯇꯧꯔꯣ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅꯕꯒꯤ ꯇꯧꯔꯣ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯑꯗꯨ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯅꯦ ꯑꯉꯥꯡꯈꯩꯗꯅ ꯌꯥꯝꯅ ꯄꯤꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨꯀꯣ ꯁ꯭ꯀꯨꯜꯒꯤꯅꯦ ꯃꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯀꯗꯥꯏꯗꯒꯤ ꯌꯥꯝꯅ ꯄꯤꯗꯣꯏꯅꯣꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯣꯛꯇꯅꯅꯣ ꯑꯩꯅ ꯂꯨꯄꯥ 50 ꯑꯃ ꯆꯥꯝꯃ ꯑꯃ ꯄꯤꯕꯁꯤ ꯃꯉꯥꯏꯔꯦ ꯏꯆꯥꯅꯤꯅꯅꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯆꯥꯄꯣꯠ ꯑꯃ ꯀꯔꯤꯝ ꯆꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯁ꯭ꯀꯨꯜꯗꯒꯤ ꯀꯔꯤꯗꯒꯤ ꯀꯦꯟꯇꯤꯟꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ 10ꯗ 20ꯗ 50ꯗ ꯌꯥꯎꯔꯁꯨ ꯄꯣꯠ ꯑꯃꯗꯤ ꯂꯩꯖꯕ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯄꯤꯕꯒꯤ ꯋꯥꯅꯤ ꯅꯪꯁꯨ ꯉꯧꯕꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯅꯪꯕꯨ ꯈꯪꯉꯦꯗ ꯑꯗꯨꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯁꯟꯕꯗꯣ ꯑꯣꯖꯥꯁꯤꯡꯅꯅꯦ ꯑꯉꯥꯡꯅ ꯄꯩꯁా ꯌꯥꯝꯅ ꯄꯥꯏꯕ ꯈꯣꯠꯄꯗꯨ ꯌꯥꯗꯦꯅ ꯑꯩꯉꯣꯟda ꯅꯍꯥꯟ ꯅꯣꯡꯃ ꯍꯥꯏꯔꯦꯕ ꯑꯗꯨꯅꯅꯦꯕ ꯌꯥꯔꯦ ꯉꯧꯕꯤ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯅꯪ ꯑꯩꯒꯤ ꯁꯦꯟꯊꯣꯛꯁꯤꯅ ꯏꯆꯥꯗꯅꯦ ꯀꯩꯁꯨꯅꯦ ꯂꯨꯄꯥ 5,000-10,000 ꯄꯤꯒꯗꯧꯕ ꯅꯠꯇꯦ ꯃꯈꯨꯠꯇ ꯂꯨꯄꯥ 50 ꯑꯃ ꯆꯥꯝꯃ ꯄꯥꯏꯕꯗꯨꯗꯤꯅꯦ ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯅꯠꯇꯦ ꯑꯩ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕ ꯃꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ सिदगिदी ऐसु सोनी नोमी तालिब सिंह असि येंगो हौजिक्ति सेल खरगर लेमिसिन पुनमक्सिंग असे अखोइना सुब नोम कनबा होनबगिनी अदो इसा सिंगदि मी ओइदब यादबनि इसानुपाना साइंटिस्ट ओइनिंगी हारिबसि ओइरेदना इसानुपिना डॉक्टर ओइनी हारिबसिन अइना ngamba ngamdaba मखोइबने मतिक चाना मही मसिंग हैननबगिदमक्तदि अइदि लेमना अमता तोक्लरोय ngaubi अइदि इसा सिंगिने निंगब थुंगनब होना बायबसिनने अइगी थौदांगनि ngaubi अइगी थौदांगनि सुमना मसा सिंगिदमक यामना वाना होनजरमे बोर्डिंग दा थममे महकना लेतब मतमदसु मसा सिंगदि युमदसु लेते मसा सिंग महकसु उनहौदि यामना नुआइते
ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒ ꯎꯅꯔꯝꯂꯒ ꯊꯣꯛꯂꯝꯂꯕꯗꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯁ꯭ꯀꯨꯜ ꯑꯇꯩꯗ ꯇꯝꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯗꯨꯗꯗꯤ ꯅꯝꯗꯨꯅ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯏꯔꯥꯡꯗꯤ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯏꯍꯧꯗꯤ ꯑꯗꯨꯃꯛ ꯌꯥꯎꯅꯅꯕ ꯃꯊꯪ ꯃꯊꯪ ꯍꯣꯠꯅꯔꯛꯈꯤ ꯑꯩꯁꯨ ꯌꯥꯎꯏ ꯃꯥꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯪ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯄꯥꯛꯄ ꯏꯄꯥꯛ ꯑꯃꯗ ꯏꯔꯣꯏꯗꯨꯅ ꯑꯩ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯏꯔꯣꯏꯗꯨꯅ ꯆꯠꯂꯤꯕ ꯏꯄꯥꯛ ꯑꯗꯨ ꯑꯩ ꯂꯥꯟꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯈꯤ ꯅꯝꯗꯨꯅ ꯑꯩ ꯏꯄꯥꯛ ꯑꯗꯨ ꯂꯥꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯉꯣꯟꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯣꯏ ꯇꯥꯃꯣ ꯀꯗꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯊꯣꯡꯒꯥꯟꯐꯧꯗ ꯑꯩ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯇ ꯇꯥꯟꯅꯔꯨꯒꯦ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯀꯔꯤꯅꯣ ꯂꯩꯀꯥꯏꯁꯤꯒꯤꯅꯦ ꯑꯩꯈꯣꯏ ꯋꯥ ꯈꯟꯅꯗ ꯌꯥꯗꯕꯅꯤ ꯀꯔꯤꯅꯣ ꯂꯩꯀꯥꯏꯒꯤ ꯋꯥ ꯈꯟꯅꯕ ꯍꯥꯏꯕꯁꯤꯕꯣ ꯑꯩ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯣꯛꯁꯨꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯁꯤꯒꯤ ꯐꯥꯎꯖꯜꯂꯛꯄꯗꯁꯨ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡ ꯆꯪꯁꯤꯟꯈꯤꯕ ꯖꯒꯥꯗꯁꯨ ꯀꯨꯀꯤꯒꯤ ꯈꯨꯜ ꯇꯥꯔꯤꯁꯦ 2-3ꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯥꯟ ꯍꯧꯔꯛꯄꯗꯤ ꯅꯠꯇ꯭ꯔꯤꯗꯅ ꯂꯥꯟ ꯍꯧꯔꯛꯄ ꯂꯩꯇ꯭ꯔꯤꯕꯁꯤ ꯅꯠꯇꯦ ꯌꯦꯡꯉꯨ ꯁꯨꯒꯨꯅꯨꯔꯣꯝꯗ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯌꯦꯡꯉꯨ ꯀꯥꯡꯄꯣꯛꯄꯤꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯗꯣ ꯁꯦꯔꯧꯗꯣ ꯀꯝꯗꯧꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯤꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯂꯩꯅꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤ ꯈꯣꯝꯖꯤꯟꯕ ꯑꯣꯏꯔꯝꯃꯗꯤ ꯈꯨꯠꯂꯥꯏ ꯈꯣꯝꯖꯤꯟꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡꯃꯩ ꯂꯩꯕꯁꯨ ꯅꯠꯇꯦ ꯁꯤꯗꯩꯗ ꯅꯨꯡ ꯂꯩꯉꯣꯏ ꯆꯥꯝꯗꯅ ꯂꯧ ꯁꯨꯗꯅ ꯅꯠꯇꯦ ꯑꯉꯝꯕ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯅ ꯅꯠꯇ꯭ꯔ ꯁꯤ ꯍꯤꯡꯅꯔꯤꯁꯤꯕꯣ ꯆꯤꯡꯗꯒꯤ ꯁꯤꯡ ꯈꯔ ꯆꯠꯂꯒ ꯈꯔ ꯁꯤꯡ ꯈꯔ ꯌꯣꯟꯅꯕ ꯑꯗꯨꯒ ꯆꯤꯡ ꯀꯥꯔꯒ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯄ ꯃꯁꯤ ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯈꯨꯠꯇ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯅꯣꯡꯃꯩ ꯂꯩꯕꯁꯨ ꯅꯠꯇꯦ ꯂꯥꯟꯗꯥ ꯁꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅꯅꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯈꯨꯟ ꯑꯃꯗ ꯂꯥꯟ ꯄꯥꯡꯕꯗ ꯆꯠꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯁꯨ ꯍꯌꯦꯡ ꯃꯤ ꯂꯥꯛꯅꯅꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯇꯅꯦ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯌꯨꯝ ꯃꯩ ꯂꯣꯏꯅ ꯇꯨꯝꯅ ꯆꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯕꯨ ꯉꯧꯕꯤꯌꯦ ꯍꯣꯏꯑꯕ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦꯕ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯉꯁꯤꯗꯣ ꯑꯩ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯃꯪ ꯅꯨꯡꯉꯥꯏꯇꯦꯗꯤ ꯀꯩꯗꯧꯔꯕ ꯑꯩ ꯌꯥꯝꯅ ꯄꯥꯛꯄ ꯏꯄꯥꯛ ꯑꯃꯗꯅꯦ ꯏꯔꯣꯏꯔꯒ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩ ꯏꯄꯥꯛꯇꯣ ꯂꯥꯟꯕ ꯁꯨꯡꯉꯝ ꯉꯝꯃꯝꯗꯦ ꯑꯔꯪꯈꯩ ꯋꯥꯅ ꯑꯩ ꯏꯄꯥꯛꯇꯣ ꯏꯔꯣꯏꯔꯒ ꯑꯗꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯃꯩ ꯊꯪꯗꯗꯤ ꯑꯩ ꯂꯩꯔꯥꯏ ꯌꯧꯅꯗꯤ ꯀꯥꯈꯠꯂꯛꯈꯤ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯕ ꯉꯁꯤꯗꯤ ꯃꯪꯒ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯔꯤꯃꯠꯇ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯈꯣꯠꯄ ꯑꯩꯗꯤ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦ ꯉꯧꯕꯤ ꯌꯥꯔꯦ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯝ ꯇꯥꯔꯗꯤ ꯃꯪꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯦ ꯂꯣꯏꯅ ꯆꯤꯡꯁꯤꯜꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯈꯜꯂ ꯇꯨꯝꯃꯕꯅꯤꯅ ꯅꯃꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯕ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯅꯕ ꯊꯤꯟꯕ ꯑꯩꯈꯣই ꯆꯠꯇꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯁꯦ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯔꯦꯝꯅꯈ꯭ꯔꯕ ꯑꯩ ꯃꯗꯨꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯋꯥ ꯈꯟꯅꯒꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯆꯠꯈꯤꯅꯣꯅ ꯍꯥꯏꯔꯒ ꯏꯃꯥꯅꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥꯊꯣꯛꯀꯅꯤꯀꯣ ꯃꯪ ꯅꯨꯡꯉꯥꯏꯇꯦꯅ ꯆꯠꯈ꯭ꯔꯒ ꯑꯗꯨ ꯑꯗꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯤ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃ ꯆꯠꯄꯤꯌꯣꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯀꯔꯤ ꯀꯥꯏꯒꯦꯕ ꯉꯧꯕꯤꯌꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯇꯅ ꯀꯅꯥꯅ ꯉꯥꯛꯀꯗꯧꯔꯤꯅꯣ ꯅꯠꯇꯦ ꯑꯣꯛꯁꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯅꯤꯡꯊꯦꯝꯆꯥ ꯈꯨꯟꯒꯤ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯥꯅ ꯃꯔꯩ ꯄꯥꯛ ꯉꯥꯛꯅꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯕꯣꯔꯗꯔꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ ꯎꯕꯤꯗꯕꯒꯤ ꯋꯥꯅꯤ तसेंना हाइबदि अखोइना लेरिबा मफमसिदा अहेनबा सिक्युरिटी फोर्स थाजनदना अखोइबु ngakpi senbigadabani फत्तब नुंगाइतब थोदोकसिंग थोक्तनरबा अदुगुमदि लेइत्रेदना अखोइ सि खक्तनथि कंबाइदि कमदौरि हा कंबाइदि कमदौरिगे कंपोपिदि कमदौरि कदांगबंद कदौरि सिनामद कदौरि पुनमक्सिंग असे अखोइनि इसागी लमदम ngakjaba tab अखोइनि ngakत्रबदि कनाना ngakकनि यौ ngasi अखोइना चलिबा तौरिबा मयाम से अखोइगी मफम से थोलकपा मतमदसु मियाम पुनमंगना मैतै पुनमंगना मफम से लाक्तने अखोइबु खुन ngakननबगिदा मफम से मतेंग पांगबा लाकदौरिबा अखोइना खुद तिंगथोक्तनने अखोइदा मीना तिंगचलकपा होंगनादि आई वा मा हाइगे आई ngasi चत्तबा सुंगा यादबन अदुगने आई खुंगुपसु लेथि यारगदि नंगना खुंगुप ममतंगा आइगी लेइननबा कइनो कइनो मतुंग छिलम आई तंगाइ फदबने अदुगने आई फिरोन गादो इना मनिदि खलगा यंगबनि यादरगदि कइनो कइनो खर सिनरगमति यंगसि
Sumai tamo ngasi nataba ma chatpiyoba ngasi nataba atopa numit ma chappa kari kaigeba ngaubi aina haibada nangna adumani yelaga aina satkadoriba thabakse mai pakadro hayune aina satkadoriba thabakse aingonda ninghannaba nakoigi nungaitaba wafamdu taraga aina lan chatpa tarabadi ai lan mai thiba tabanine aingonda thongna piyo aingonda thongna hapo adugane imada sahayo aibu chattana nabane kap laudana horen tawragane aingonda khudong thiba thokani aina haribasini ai satna nabargidama khongup ama nang thiram adugane ai satna naba phirolsi adubadi ai asi awang dukan dagi ai lawrasu lawrugeba oi phare amore tongba yaba khongma adugane ai maruma pankharu narugi ai sattaba yadaba ningobi imale bakidama iramdam asigidama ai ngasi soidana satkani nakhoinane aingonda ai papigano ai nahan makhedi haidedana ai tangai phadana mafam adudane sana thaknaba thilamaga ai lakadabani phana kanna haijaki adubu yaba kowba legidi mahna haibagi matungina mahki mapi marolamadi khungupna singba aina loinamak leirui aigi isadadi mabu chatlaningde hairurabasu mahaki aningba pamadi aina thunganki mahak yumdagi asumna thoki mahakna chatkibada isasi tanik adumak niktuna leki leifam safam khangkiti adubu mahakna chatkhraba matungda ai mangonda call tongning duna leiringeta mana ingonda call tawraki hello ngobi ai yore ai khoi manung yongna di changdong mandre ngasidi mafam asidane manung ding asidi changaroi na moigi sida leiriba singchen haire nang ngasai thawai wana le hobodu de nungaitraba nang aingonda warogunu ko ai adum sat launa adum halakani adu ngasai nang pakhalobu khara farabro nungai jareda aina ne ngasi tangde aina salhaning da bai tare nahangkai ama chatpada ai kari haigene ngasidi aina salhaning da bane bako fare adu aina chalagasu aikhoi langi mafam adu de khoi changdong natre sak thin ba changani na toromani adugi gari du de yauna ban adu ngasi di changaroi na haireba adu ngasi hendo di nang yaraba natro hoi yare wakal se khra hek yangida adu di ai hore na mo hairage ko adu gai waige aikhoi na saliba se lani nang na call tawning haiduna singon do call tawsilakan aina sangwa matam da nang do call tawrakani adu natana nang nei ngon da call tawrpa yade ko hoi adudi ngasi saloi dorobani na as ngasi phat haladi nungai ni da ngaiko halakpa halakta bai badu dine aina haiba ngamdre sida leirabadi miyam gi thodang haiba male aduga ne mathak thongba sing leiriba mayam na kari haiga de gabadu yengba tabani ai tangai phadana ne ai amung nonga da haira so haira ke ko ai thamage hoi asumna ai mikup kharadi yamna nungai ki adubu ngahak leiraba matungda mu mahangna ingonda mu call tawraki hello tabra tari sumai tawani ai sangoi na tawramani adu hauji sangdaba yararoi kari haiba aina hariba sini ne sangdaba yararoi adu ai firon ngaktang honge adudi ai call si nati call thamgan call da dum payo aine firon se dum loisenke kari no ne haisiba masai di satlaroi na hairaga hauji ko muk satne na haisiba aina ri ngasi tang chatlaning daba duga atopa mahut thaba yararoi doi jal ngasi tang chatradi yamna nungai rauni bo se lore puri lipo lore kong tonge hauji ne sak thin magi damak te khosidagi gari ma satkane bako adugi gari de khoi yawgadom aduga mafam adu de khoi changsang gadabani ado nang kari ma to wagan aina ne nonga da haikibado nang kawba yade sigi matungda nang ne mi pairi ni haidane ngoda call to yade ko ai kastoroi nang na pakhalo bodu de no ngai ta dana tawani ai satmina gada ba marwa pang puna maksuloina ma fimaron chetpa loikre sai sing loina ma gari dhakre khamelo ki mafam adu de khoi changsing gadabani ado nang hauju punang pakhali bro ai yamna pakhadi mahut ama tharadi ngasi dang satradi phadong
kaisu toroi mingo bino nang na duyam pakhali du kari gino ingoi sigum lan sat pasidine na khoina thongna hakada puning sonthana na bataw ya banati ai haige ko marak sida nang call to yadre sidagi dei call thamage mayam satna na bagine gari rom da kakhana ba hore phare ko dudi hoi khar section na satbiyo ko hoi hoi law kakabiro somna khanda songi marup sing do sonda lakpiro law somda kakabiro asumna makhoi chatki madugi matung thingjelakpada mafam aduda khameloki akanba lanpham ama thoki lanpham aduda akhoi oksu ningthem sakhul mioi ahum di yawrabaja adu kharadi maming khang adu kharana maming khangdi kharana soi hai asumna wasing asi asengwa mata khangnaram adu aishu tofong khangdana tumba yadadana pung baro helaba phawbada tofong khangdana dumak laiki adu madugi matungda mahakna dengonda call torokano hairabasu pungdu thengjelakpadagi aina tariba pawdu dagi chingnaba helakpadagi magi phone adu aina call toro adu phone di call chale ma call di sungpa ai pairakiti madugi matungdagi amuk hena isa se leifam safam khangde amuk hena pakhat pen ki kari tawgadabano haidana ai yamna tawpham khangdana laiki madugi matungdagi ai manaba pharmacy phaba nanau ko bamal mangonda aina wafam asigi matangda aina mangonda hanki matam aduda nanau na ingonda sokpabudi moi amani soena di tai ado phatanungda thokpagi wadi karimata tadeda magi wafam adu hairakpadudagi aigi wakhalda amuk hena ai chingnaba hen mafam aduda thokiba khut thoknabagi thongdokudada aigi pureba soidenamaki mapunsi manglamlagani mathwai manglamlagani haiduna aina khanki madudagi aina mi hawraga hospital da sasilo lao nakoi hospital da sasilo aina mang nungaite haraga mana sakhibani lao mayam hospital da sasilo lao mayam khara thubiro gari puraga kaino lao sasilo karino nangna pakhali dubo ha nangbu paw semu khangnabro soidenamaki ne mahak yawramlagani aina khange mak soidana yawramlagani lanpham aduda mak soidana maki mathwai tharamlagani aikoigi khulistigi mi ahum yawi hai mayamna karigi no lotion biridubo ai uraga miyam punamangna kurbu loina ki nangnari du karino ai famda sengna haibiyo mayamna aibu khanganing diribudu karigino asengba haidrebana maram karigino haibiyo asengba haibiyo ma kinglibna nathaka ma pu hospital da soktuna leiribna haibiyo aina nanauda so hange aduga aikoigi khunsidagi mi ahum yawi kana no haibada aigi puriba soktuna hospital da lei haribase mahak sokpo iramo mahana sokpani haiba taragadi lao mayam gari thongdok piro chasi lao chasi amukta chasi lao karigino mayamna tupakto pai chalaga tumina leiriba sibu karigino aigi wafam taraga mayamna kamlibu dubu karigino mayamna no sanbiri si karigino ba masani su yumda leite karano bata boarding dagi aigi chani do mukta lobiyo kamaina tau kamaina hospital da chase mayam hospital da mukta chase mayam yamna nuaiti songi wafam si tarubada tonga ma khamelo ki thodok te lekhidaba miyoi mapan gi manungda oksu dagi mathang ahum yawi haiba pawda adongi sui purobi yaukhiya adudi adongi sasinga ipuroibaga isasingna mapagi masak ado udaba ko ikre adubu nongmaina palaba ipuroibadu sangsinduna minung sehaitraba singaduna soktuna leiraba igi puroibabu amukkasu nongmaina kapsilamduna makhoina minung se leitana hatkiban isasing ado boarding dagi laururaga mapagi aroiba saktamdu makhoi loina magyangale aina di amra khamjakibani adubu irei pakidamukta ne haiduna mahana chankhredana mana pamjaba aingonda khongup leiho phirol leiyo mana aingonda hairamba aina magidamukta khongup leiki phirol leiki mama leba kitama thawai thakre adubu piklibi isasing matau karamna aina hojik makhoibu yokhogani
ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯃꯥꯅ ꯑꯃꯠꯇ ꯁꯨꯍꯟꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕꯁꯨ ꯑꯩꯗꯤ ꯑꯗꯨꯕꯨ ꯑꯩ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏ ꯏꯁꯥꯒꯤ ꯑꯩ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯒꯅꯤ ꯏꯆꯥꯁꯤꯡꯒꯤ ꯍꯣꯠꯅꯒꯅꯤ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ऑफिसर होइनेनब लाइरिक लाइसु हेयनब पामे बोर्डिंग द थमलिबा आई ngamnanaba makhoi ba boarding da dum thamgane makhoi larik laisu makhata na mapa na pamado ai tamangani makhoi ba matik saba mi ma oinanaba ai so idanu honagani isa singi da ai hinkigan ai gi mangda tatana lai ai bu thawna pi na de ai gi puroi ban taibang da uba phangdrabasu mangda dumak uri ai bu thawna ha piri ai mapafung yening thungna na bu honagani isa singi da ai honagani sir yamna nuwaiti yamna thamoi songningai adu badomna adong isa gi damak lebleba fire adu gi damak tadi kai khumna sari soidena makki solengangna haido ki wafam imung manung da thabak ama adu ga lupa lak tara haibado thabak to onthok piraklabadi kaya da nugai gani political gi oibelai tum hunaduna lepa leitana amaga sathana ragliba lan aikhoi kanana su taning balai karama matamda manipur tangdu leitaba purakadori ba haibu wahangse hangningai oibu wafam amori nakal amoromda kuki singna lepa leitana bankar sajilakpa leptabugum tawri lojing noya da khundari ba miyamna ngangna bagi pawsu leptabugum tawri state asida irang khara nemthaba malabasu chingya da taba khul haibadi singkhong chingya da khundaba maitei gi khul singda marak marak to nongmai kapsilakpa leptana dumak sathari basi central force singna khut handuna nongmai kaptabagi pawsu dumak tari makhoi adumak yengduna leiribra haibasi miyamna hangari mafam amadi matam ama hekta da maitai singda landarak pa yabagi mong da leragli basina maram orega manipur gi tampak lamda singi lamga taina maitai singi khunja singna tangdu leitana tum hippa chaba ngamna dabagi mong da leibagi paw tari base lamda masigi miyamna nungnang ba kayamuk leiri haiba maram asi khanaraga kari maram gi kuki singna bankar sariba aduga lalong sinba leptriba na kari gino haibagi maram da political party singna lengak asiga tathok tasin tawraga Center lengakta amadi mari lenaba union minister singda tanabagi tangai phadaba lei haibase masida khanaba sungani amaromda central force singna kuki singna leptana bankar sabada makhoini yengduna leiriba mase kari maramgino haibu wahang asimak state asigi miyamna khanaduna dumak lei aduga tampaki mafam maru ena singkhong chingyada sariba maitai singi masanga thoksanaba saba bankar singdi loina lokthokpagi mong tawribasina karigino haiba wahang ase lengakta hangningai oiduna adumak lei amabu oiro haukiba megi ahumdagi ngasi fawda maitai singna ningdol pomduna khangduna leibagi mongda leiribasi ahenba meeting changlaga political gi oiba khenaba thamdana manipur gi apunbagi saktamda singnarakpa singadu thegnaba matamne mase manipur gi political party punamana khangba chungani madudi nataduna makhoi gi political gi party singi hena khudong chaba launanaba thawong kayada amada ngangnaba launaba asina lamdam asigi miyamna taningdaba amadi yengningdabagi phibam adu lakte haibase maikai kayadagi miyam punama ngangnaraba wafamni housing political party singna ngangnariba launariba singase lamdam asigi angang sing phawna taninglaktabagi maramase state asigi asuk luraba matam asida political goiba khudong saba launanabagi matam natte political party singna thu matamda khangminnabagi changi isa na wakhal tabana hena phagadaba mali tha manga henjilaknaba taruk surakadorba nemthaba malabasu itat tatna kuki singna nomai kapsilakpa aduga bankar sabagi thabak leptana sangsilalibase state asi lengak amadi central lengak ta lamdam asigi political party singna hangbaga loinana kuki singna tawriba thong sing asi khudak ta thingna ba akanba thorang ama paikhatpana phagani haibase aseng khongthang oigani hani asiguma thong asina makhata na sathraga mafam amadi matam ama hekta da maitai singda landarak pa yabagi oithokpa leibagi singnaba nongmagi helakliba sikoknanaba bharat ki lanmi singda central gi lenga na kuki singi asiguma thong sing asi thinghanba chungani haibadi khut thanadanaba kariguma khongthang amadi thingba chungani misang changu haibanati madu natrabadi nakal ama khaktada lan khamba oina thokpagi mong oina tholakani maramaduna lan khamada nakal animakta khamba chungani madu natrabadi makha tana thorokpadadi masidagi hena thaudok tamthiba kaya marum tholakani haibase luchingba singna khangjinba kanagani lakle Inspector Tayai
Hanana Tagachari, Ngasigi Inspector Tayai, Sanduksari Batankak, Chamapan Gataramapan Shubatankak, Satazaruli Batankakasi, Relief Camp Haribas Tankakasigi na Kuntraga Nito Shubatankak, Nasigi Tankak Sitabiruga Dongi Tamodu Kari Fawi, Adumna, Komena Mamam Tambiramsi, Hanana Tagachari, Tango Fawi Yaubiriba. I think we get Horomnina, think with the Sandukshaba Habatari to get Nongalaga Tabi Rivishing, the Vishuhan and Tagachari, the Hemoleta, Sir Hairi Shea, and the Tagachari, and Fazay, Tapi Tagachari Hoi. Madame Hemoleta Lucia Podagi, Bawahi Karadam, Tentanasum Karaga Hapjav and Habatai, totally Virang Sida, and a quick in a bunker, some Togaramos on the Sum Semzalakpa, some gang labor give a tongue, Haitare, so I get Tamjaba. Punamaksil Lan Kamani Harga, me and Punabo Kama, the Amagi Makuto Puzzle, Amanasum Kintiladi, Kama me to Berakari, then a moment tongue the so my arms come be of one. Pagi Pagi, the Tataruk Sudori, Loire, what but the Lake Hata with the Inakun by Moon Pow with the sail talk by me, Pow with the sail sat by the Kangam, the do sail Suru no Masami, Kari Wurangani. Modukotanati, Tawai Mang by Imung Manungi Kainari, Setnari, may am seeing you. I don't know, sign of Piduna, hide it. Aigi Puru say, Assume the me may ama, they should later Kalakan, they conjure near man hide the Amnukshiba one. When the Punamoxi, Tagachari Hanana, Tarum the Saruga video sing the Sigitankakta, comment people Pamani Tantana the Bazage. Sanatomi Samarella upon Tagachari saying when he said what he say Amnuksi, meeting Pita, Kangodi and Tapiri, thank you so much. I should don't worry, Sanazava the Masing would be Tazi. What is in a subsengi than I but I. Tagachari Hanana, Sumit Lukram, Surjamani, Tagachari, Premchan Wangjam, Chumani, political party sing now, Hunabasi, Natapiri Taningre, Hunaba Magijo, Magijo Haitare, Sigimatang Sukudong Chavalon, Nadu, Adanadu, Naina Vimatong Natre, Mana Takta, Gamba Takto Honarakanda, Wanabadugi Manado, Pangbiu, Aduna Tabatar of the Amlugudori, Aduna Tagachari, Kunita, Tombom, Amom, Dana. Tagachari, William Pamai, Tagachari, Chumane Sing, Bashar, Tagachari, thank you so much, my Amos Tagachari. Sumit Lokram Yamnanuksi, Tapiri, Love from Kashar, Jaribon, Hanana Tagachari, Kamnam Santivala, Tagachari, Warisi, Tavadi Yamna, Nungaiti, Karamamatam the Logani. Masini, Relic Kemda, Atongan Lady Mayam, Mokogi Wari, Lake Hidraba, Tobu Singiwari, Mamam. Karakara Hapjavani Habatare, when a tavern wine of a monodrama, the Kitang Sindox and Dowi, Muman, Hiram, Wafam Sing the Quina, Karakara on Toxaraga Tavern wine of Hondox, Honajavani Habatai. Thank you so much, Sanjarmam Tomisana, Sana, Kangbi the Ravawari, Kangan Viva say, Yamnoise, Amnanuxi, Natapide. Chumani, me the Lake Hidre, Quigmi, Home Pudraina Lake, but a Towi, Yauriva Mayam, see Manung the Habatai. Makoy punchi wari karamna lege makoy kamay na tawi masasing na kamdawi loina mak akoy da hojik su ingom lay ingom wari lay tabadum yauri komjan jari phone number thira ga adagi cover da kari da yarok pa mayam komjan tasil ga dum hona jari aduga tongan ba social media influencers sing makoy gi number lawro ga imong manung wari sana ba su dum yauri mayam na su kone chithe jabale da su phone number ga manu pibiro makoy gi wari dum tamaga khajik tor su khangminasi aduga makoy gi awaba da makoy khona mateng pangba ngamdar su karigo makrade khona sumaina toroga khangdaba singna khanga kan da tengbang na yam nungai jabade khona sandok saki ba ngarang nahan gi tangkak te yaw kiba masu oksu dagi ni rani fi saraga mapa gi din kan anaba gi tawi na haiba tangkak ama yaw kibado aduna mapa gi usop din kan anaba macha no pi do class 9 tambaduna rani fi saraga mapa gi din son bagi tawbadu Dubai de leba marup suninna hariba ngangdugi larik tambagi thodangdu mahalokjage haidana ngasi ngona call tore ai nupim sadugi number du ado ai wari sana khini hayeng wari sana kan nang kari pami nang larik tamba pambra nangi larik tambagi nangi changgadaba mayam do puthuke haiba wafam du leirabani na ma larik tamba pamagadi kari toba yagi larik tamba du tok tabi da kari lege do duma yeng khini haiba tare Kasunate imong amana angang ama larik tambagi magi changbige haibadu khara mai masing tamai college da admission amuk tawba form fill up amuk tawba aduga
खरा खरा दुमाइना सुम तौबीखिबदा mateꯡ pangnaradi dum yai haitare ai marup kaikuna angang ama larik tamagi mahi masingi ga namana thodang laukiba yam chauthok chaningai ni lebaksda leiriba angam angam na haiba dai ko tension jage me apuna mak puning waro do ina sangna dum ngangna se duga inspector Tayai gi tension jage anana thaga chori athengba yaubiri ba punu mak me am support to biu thank you so much duga hawbadi gi loiba phawa ta biu duga download tawba yada ba singi di ayukta yadar sunu mida waram soidani yarakani duga thaga chori punu mak pu icecom da sandok chari ba thormasi makha than English movie sing adum yem ko phangbi gani loina na hariba inspector Tayai gi chamapan ga taramapan ayuki pung mapan taba matam da icecom da repeat adumak phangbi gani daga MCTV da repeat adumak uba phangbi gani taba phangbi gani haijage thank you so much thagachari hana na mayam punamak surjamani singh thagachari punamak ming panjada hoba chitha hoba singh su khurumjare